Hello mayam aꯉꯥꯡꯁꯤꯡꯅ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯗꯅ ꯀꯣꯏꯕ ꯊꯣꯛꯂꯛꯏꯅꯦ ꯑꯩꯈꯣꯏꯁꯨ ꯑꯅꯧꯕ ꯖꯒꯥ ꯑꯃ ꯆꯠꯂꯨꯁꯦ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯑꯁꯥꯝꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯀꯣꯏꯐꯝꯒꯤ ꯀꯣꯏꯐꯝ ꯉꯥꯛꯇ ꯑꯩꯗꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏꯅ ꯆꯠꯇꯣꯔꯤꯕ ꯃꯐꯝꯁꯦ ꯍꯤꯜ ꯃꯥꯏꯅꯥ ꯕꯦꯝꯕꯨ ꯔꯤꯖꯣꯔꯠ ꯍꯥꯏꯌꯦ ꯋꯥ ꯉꯥꯛꯇꯅ ꯁꯥꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯆꯠꯂꯒ ꯃꯐꯝꯗꯨꯗ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯃꯌꯥꯝꯁꯨ ꯃꯐꯝꯁꯦ ꯆꯅꯀꯥ ꯀꯧꯏ ꯍꯥꯏꯌꯦ ꯆꯅꯀꯥ ꯍꯥꯏꯔꯒ ꯊꯤꯕꯗ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯂꯝꯕꯤꯁꯦ ꯆꯤꯡꯒꯤ ꯅꯥꯀꯟꯗꯅꯤ ꯌꯥꯝ ꯉꯝꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯝ ꯆꯠꯄ ꯌꯥꯏ ꯅꯥꯀꯟ ꯅꯥꯝꯃꯅ ꯄꯨꯔꯥ ꯆꯤꯡ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯅꯥꯀꯟ ꯅꯥꯝꯃꯁꯤꯅ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯇꯨꯔꯦꯜ ꯅꯨꯡ ꯑꯆꯧꯕ ꯂꯩꯌꯦ ꯂꯝꯕꯤꯁꯦ ꯈꯔ ꯄꯤꯛꯑꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯝ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯌꯦ ꯂꯝꯕꯤꯁꯦ ꯑꯩꯗꯤ ꯆꯤꯡ ꯆꯠꯄꯁꯦ ꯌꯥꯝ ꯍꯩꯅꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯩꯁꯨꯝ ꯇꯧꯗꯔꯦ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦ ꯆꯤꯡ ꯆꯠꯄꯁꯦ ꯍꯧꯖꯤꯛꯇꯤ ꯆꯠꯂꯒꯦꯗ ꯂꯩꯔꯦ ꯑꯩꯗꯤ ꯁꯨꯃꯥꯡꯗ ꯅꯨꯡ ꯑꯆꯧꯕꯁꯨ ꯂꯩꯔꯤ ꯇꯧꯔꯤꯁꯦ ꯒꯥꯔꯤꯁꯦ ꯌꯥꯝ ꯊꯧꯔꯛꯄꯗ ꯌꯥꯝ ꯄꯤꯛꯑꯦ ꯑꯅꯤ ꯊꯩꯅꯕꯗ ꯈꯔ ꯃꯐꯝ ꯑꯆꯧꯕꯕꯨꯗꯤ ꯌꯥꯎꯋꯤ ꯁꯤꯗ ꯊꯩꯅꯕ ꯅꯠꯇꯅꯗꯤ ꯎꯄꯥꯏꯗꯤ ꯂꯩꯔꯣꯏ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯣ ꯃꯐꯝꯁꯦ ꯐꯖꯩ ꯈꯣꯡꯅꯒ ꯆꯠꯂꯗꯤ ꯅꯨꯡꯉꯥꯏꯅꯤ ꯐ꯭ꯔꯦꯁ ꯉꯥꯛꯇꯅꯤ ꯅꯨꯡꯁꯤꯠꯀꯗꯤ ꯑꯅꯥ ꯑꯌꯦꯛꯀ ꯂꯩꯗꯧ ꯃꯥꯟꯗꯦ ꯅꯨꯡ ꯈꯨꯆꯥꯎꯗꯣ ꯌꯦꯡꯉꯣꯅꯦ ꯇꯨꯔꯦꯟ ꯎꯕ ꯍꯧꯔꯦ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯇꯨꯔꯦꯟꯅꯤ ꯐꯖꯗ꯭ꯔꯣ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯐꯖꯩꯌꯦ ꯊꯦꯡꯉꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯦ ꯁꯨꯝ ꯀꯣꯏꯔꯨꯁꯦꯅ ꯊꯣꯛꯂꯛꯄꯅꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤꯅ ꯁꯤꯐꯥꯎ ꯂꯥꯛꯄꯁꯦ ꯀꯤꯂꯣꯃꯤꯇꯔ 40 ꯃꯨꯛ ꯑꯣꯏꯔꯝꯒꯅꯤ ꯃꯤ ꯐꯝꯅꯤꯡꯅꯕꯒꯁꯨ ꯐꯥꯟꯒꯁꯨ ꯊꯥꯔꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯕ ꯉꯥꯏꯍꯥꯛꯀ ꯐꯝꯃꯒꯀꯣ ꯋꯥꯔꯤꯒ ꯁꯥꯟꯅꯔ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯕꯤꯠꯇꯣ ꯒꯥꯔꯤꯕꯨ ꯏꯆꯠ ꯆꯠꯇꯦꯅ ꯇꯧꯔꯤꯁꯦ ꯂꯝꯕꯤꯁꯦ ꯑꯣꯇꯣꯒꯗꯤ ꯑꯃ ꯑꯅꯤꯕꯨꯗꯤ ꯑꯗꯨꯝ ꯆꯪꯕꯖꯥꯠꯅꯤ ꯑꯁ ꯒꯥꯔꯤ ꯏꯆꯠ ꯆꯠꯇꯦꯒꯗꯤ ꯍꯥꯏꯔꯨꯔꯤꯗꯨꯒ ꯒꯥꯔꯤ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯁꯤꯗ ꯃꯣꯏꯗꯤ ꯉꯟꯇꯥꯅ ꯂꯥꯛꯄꯖꯥꯠꯅꯤꯅꯦ ꯑꯗꯨꯗꯤ ꯁꯟꯁꯦ ꯌꯦꯡꯉꯣꯅꯦ ꯁꯣꯔꯣꯛꯇ ꯁꯟ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅ ꯐꯖꯩ ꯌꯥꯝꯅ ꯃꯐꯝꯁꯦ ꯍꯣꯏ ꯕꯁ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯁꯤꯗ ꯀꯃꯥꯏꯅ ꯆꯪꯉꯛꯏꯖꯥꯠꯅꯣ ꯄꯤꯛꯈ꯭ꯔꯕ ꯂꯝꯕꯤꯁꯤꯗ ꯃꯤꯈꯩꯅ ꯈꯣꯡꯅ ꯑꯗꯨꯝ ꯆꯪꯉꯛꯄꯖꯥꯠꯅꯤ ꯌꯧꯗꯣꯔꯦ ꯒꯨꯒꯜ ꯃꯦꯞꯇ ꯇꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯌꯧꯔꯦ ꯄꯨꯡ 2 ꯎꯔꯦ ꯑꯥꯗ ꯄꯨꯡ 2ꯁꯤꯅ ꯃꯣꯏꯒꯤ ꯒꯦꯠ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯤꯅ ꯉꯟꯇꯥꯅ ꯂꯥꯛꯄꯖꯥꯠꯅꯤ ꯍꯤꯜ ꯃꯥꯏꯅꯥ ꯕꯦꯝꯕꯨ ꯔꯤꯖꯣꯔꯠ
uche angi maming lauraga tholi koi meteron da haidi moina ga haidane si uche se maron thokpado niron ngangbado matau tamaga pakhang lesabi mayam leiri gari mayam si yone huziki lambi da laga changaga la ineba khuyamdo yam phajai nungai phajadro mayam moi get na sida leire sum yengminasi mayamsu sina manung ni moi gari parking ga stiam chao phajai yamna sambalai phajai sambalai ngata semi decoration ko tawdo yeminau si cottage masa masa ga su sari moi si night stay to ba ya ba oi male lam lap na lakpa dagi lek pa yana na ba phajai yamna kamai tau ye minau si nungai mafam si nungai dau male leibada nong phadok ki wani da di tali cottage ani cottage ahum mari manga mane thola si sinamoi restaurant kai phong bazano yam sare samda swa ngakta sari yone ko phajado dunabu bamboo resort na tholi neba fans mayam thar nungai mafamse somna angang sanabam leirame angang sing sanari sana mayam da sa anova idea ni moi tongnaba se yumda saba yagani akhoi sage bo angang chawbana hanigrani tawrise sibudi yai se uchek ta leire si kaino khangdi di pungjiga kaino sega phajai yamna khoi so mo thokna ba tawrage thenge khoi lakpada panida kari kamai tawi yenghanjarke sa sukum thaba ya bor mal asai ba ko musi musi duga kamai tawian box di but puthai
ꯆꯠꯄꯗ ꯅꯨꯡꯉꯥꯏꯇꯦ ꯁꯥꯏꯗ ꯑꯗꯨꯝ ꯂꯦꯞꯄꯒꯦ ꯁꯤ ꯎꯔꯤꯁꯦ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯇꯨꯔꯦꯜꯅꯤ ꯑꯩꯗꯤ ꯈꯔ ꯆꯠꯄꯁꯨ ꯍꯩꯇꯦꯕ ꯇꯨꯒꯜꯂꯦꯕ